sing ase kokhanaba honabana India lenga ki khwaidagi maru oiba thodang ni haina India ki President Draupadi Murmu na phongdokre Aina Tinkraba Lal Houluf Korkom amadi NRFM na kaukiba total shutdown amadi general strike na maram oiraga mahosagi punsida chawna akaiba pikre India ki President Draupadi Murmu na IDP Singhu mayumda hanjin hangani haibagi chap chaba thazaba Pironggadabani haina koko mige convener kraijam athaubana phongdokre amade nupi landing sing thauramna lakpada Manipuri Governor Ajay Kumar Valana lamdam asige ima idel sing da ikai khumnabu ulakli Kurumjuri, ISCOM News Ming Tabiri Punamapu Kerda Adiba Mataram no Okchari Hujik Pau Sandok Nipizari. Manipur da Thokliba Irang Asin Maram Oiraga Miyamna Tengna Horiba Awaba Singh Kangi, Awaba Singh Asibo, Kokhan Bahaibasi India Lengaki, Kwaidagi Maru Oiba Thodang Amani Haina, India ki President Draupadi Murmu na Phongdokre. Wapam asingasi numidang wairam Imphal City Convention Center da pangthokiba mahak putaram na okpagi civics reception program da mahak na phongdokibadi panbayabadi India ki President Draupadi Murmu ge numit nini gi Manipur khongchat asi mahaki ahanba Manipur khongchat ne ngasi gi thoram aduda President na phongdokibada mahak na ngasi Manipur da lakpa asi yamna nungaiba fawi Manipur hariba lamdam asi akhang kanba thauna leiba made Top pa Nad amadi Chetnabi Laiba Lamdam Amani State Asina Sports, Armed Force, Art and Culture Amadi Public Service Kilamda Laibak Asiga Choba Thodang Lori Ngasi Tongan ba Project Kaya Sangaba Madi Uref Tambage Asina Lamdam Asigi Miyamge Punsiro da Chawna Kanaba Piragani Manipur ki Imaibel Singh na nupi lal da utkiba thauna aduna laibak asige mipum khudingmakta pangal thauna hafli lamdam asda thokiba irang aduna maram oiraga Manipur gi miyam na thengna horiba awaba sing khangi awaba sing adu kokhan ba haibase India lenga ki khwaidagi maru oiba thodang amani haike Loinana lamdam asida tangdu laitaba hanjin hanaba honabada lenga ki maikaidagi paikhatliba thabak thoram singda Manipur gi miyamna makatana sogat piu haina so appeal tauke ngasigi civics reception program adugi mapung oiba saruk ama oina President na tribal development agriculture infrastructure electricity health drinking water education sports handloom and handicraft amadi Security na chingba tongan ba lamga mari leinaba punna lupa crore listing amaga chamaga marfugi senfam oigadaba project tara mari uref uyum tamkibaga loinana punna lupa crore chani ga taret ki senfam oigadaba tongan ba project tara nithoi sangakhe loinana President ke ahan ba Manipur khongchat asida mahakpu taram na okladuna tongan ba nat ki jagoi sing sukudol tamkhe President ki khongchat asige hayeng nini chanba numita nupi lal numit khawram ga mari leinana Imphal gi nupi lal complex memorial complex ta hikat lekat tamlagani tungda Senapati district ta amuk khongsanduna district asigi tongan ba project sing sanga bagalunina anauba project kaya amagi uref uyungsu tamgadawri I am aware of the pain that the people of Manipur have gone through following the unfortunate violence. I want to assure you that taking care of the concerns of the people of Manipur is highest priority for us. My government stands with every affected family. The Union government remains fully committed to strengthening harmony, ensuring security and supporting Manipur in its journey towards stability and prosperity. The rhythmic grace of Manipuri dance, the legacy of polo as an indigenous sport, and the spirit of unity in diversity reflect the soul of this ancient land. Blessed with breathtaking landscapes, pristine rivers, and Loktak Lake,
the only floating national park in the world. India ki President Draupadi Murmu ge numit nini ge Manipur khongchat asibu yaning da fong doktuna aina thingkraba tongan ba lal holup sing na kaukiba Manipur pumba gi total shutdown amadi general strike na maram oiraga mahausa gi punsida chauna akaiba pikre maru oina Imphal mayo gi mafam sing da leiriba ima kaitel amadi atai dukan sing thong lon khibada natana tongan ba school amadi college sing suti thanake Hairiba athingba asigi marakta lining ga mari leinaba thoram sing media person namade atai essential service ka mari leinaba mioi singna lambi da jathok jasin tauba natana atai lanai gari sing train bagi chang yamna nemki India ki President Draupadi Murmu na IDP Singbu mayumda hanjin hangani haibagi chop chaba thazaba piram gadabani haina kokomi convener Kuraijam athawbana fongdokre wafam ase kokomi amadi IDP Singga kusamnaduna IDP Singbu December 18 fawbagi manungda masa masagi yumda hanjin halu haiba demand ga lonana lamboi khongnang khongda famliba wakat mi fam aduga mari leinana Fam kiba paugi mi fam amada mahak na fungdo kibane. Mahak na makata aduna India ki President Draupadi Murmu na ngasi Imphal da laktuna hayeng pangtho kadawriba nupi lalgi thoram saruk yagadawriba asida mahake Manipur gi khongchat asida India ge constitution ge luchingba oiriba President na Manipur ge miyamna lak kun henba asige Fam thokpa masagi fundamental rights adu ngasi fawba fangdana leiri haiba adu mayek sengna khangfam thoi mahakna Manipur da laktuna miyamga unagadawriba asida Manipur miyamgi fundamental rights adu piram gadawribra haiba adu kokomi amade Manipur miyamgi achoba wahang ama oiri loinana mahakna Manipur da leiringai matam asida chahi ani makai hena India na Manipur miyamgi fundamental rights matuna thamliba ase pigani haibagi chop chaba thazaba adu piram gadabani amade India ki constitutional rights ta piriba aikoina chutningba mafamda chatpa yahangani haina yaurabasu ngasi fawba chahi ani makai hena national highway lambi amata chatpa yahandana thamliba sisu yahalamgadawribra Haiba du President na miyamda chap chaba paukum piram gadabani lonana maraibak thiraba masagi maramdamda refugee amagumna leihalliba IDP kaya ase karamba matamda masa masagi yumda hanjin hangani haiba duso President na Manipur miyamda chap chaba wafam madusu thambiramu karigumba mahakna laklamba asida wafam amata fongdoklamdaba taragade mahak ase aikogi President oiribra natraga oidrabra haiba adusu Miyam na hangfam thokpa amani loinana kokomi amadi IDP singna tha amachup na chathagadawriba relay sit in protest ase ngasiga thana numit 13 ni sujilaklaba fawba lainga ki maikaidagi positive response amata pirakpa leitre miyamna thariba December tha fawba asida IDP sing mayumda hanjinnaba honaraktaba taragari kokomi amade leibak miyam punna hena akanba khongjang changsinnaba sem saduna leire haiba ase Governor na khangbiu loinana ngasi dagi kokomi na tongan ba relief camp singda ahing yarektuna IDP singna leliba punsi mahing ase lengakpa singda khanghalagani loinana lamda masige lengakpa singsu relief camp Singda yarekpa sida saruk yahanduna IDP singi awaba sing ase khangan naba honaragani haina fongdoki ngasi India gi president na Manipur da laktana hayeng Manipur da pangthokadoriba lamdam masigi khwaidagi hena chawthok chania oiriba nupilam gi thoram saruk yagani haidana tongan media singda phongdona ko pawi matungina koi thenajare adu India gi president na Manipur da lakma tamda Manipur sigi maruine India gi constitution gi head oiriba India da leriba praja lakh crore chamaga nifu humdoi mari suba praja sing asigi fundamental rights soidana phangangani constitution na piriba aikogi rights obligation kudimak guarantees kudimak soidana yongani haidana madu punamak adugi leibang mapu oiriba constitution gi mapu oiriba fundamental rights ki mapu oiriba India gi president na Manipur da lakma tamda hoji Manipur da constitution gi adu laba guarantee sing adu yorokte haibase ma masasu khangam thui amade aikogi fundamental rights mana unaba laiba praja sing asigi lak kun henba praja gi fundamental rights pidana lairibani masi pidana lairige manu usida ma na laibase fundamental rights ase piram gadoribra
अखोई कॉन्स्टिट्यूशनल गारंटीज अदु थमंगदरिब्रा अब वहां असी या नानबदा लेंबिराइबा प्रेसिडेंट की मफमदा IDP सिंह की महूत सिंजरकांदा कोकोमिना इंडिया की प्रेसिडेंट अखोई मैडम द्रौपदी मुर्मू की मफमदा अखोई काय खुनजबग लोइना अखोई वाफम से हंगचरी दिसंबर की तांग 12 नुपी लाल नुमित लाकपदा मणिपुर की गवर्नर अजय कुमार वलाना लमदम असिगी इमा इबेल सिंगदा इकाई खुमनाबो उलगले गवर्नर ना थादोरकपा चेरोल अमना हाई इन कुमजा लिसिंग अमगा चमापन सुपना मरी अमदे लिसिंग अमगा चमापन कुंट्रा मापन दथोकिबा नुपी लाल असे चुमनगी खोंजंग अमनते नुपी ओइबी सिंग या पुनबा खोलाव अमने अवाबगी मसक ओइरबा पुनसी अदुबो यानिंगदबा फोंगदोक्तुना लमदम असिगी इमाइबेल सिंगना हौकिबा इहौ अदुना तुंगदा लाकपा चदा नौदा सिंगदा ngasisu achouba inot ama piri matam aduge imaibel singna kathokiba sing aduna khunai ama chaukhatnaba honabada nupi oibi singbui kai khumnaba amade mapangal kankhat hanba mathau tai haiba adu mayek sengna takli haina phongdorakle इम्फाल ईस्ट की कईकोल लेबा इबुदौ पाखंगबा फिलिंग स्टेशन दा वोम थमजिलंबा थौदोक अदुबो यानिंगदबा फोंगदोकपगा लोइनना था असिगी तांग 13 दगे मणिपुर लेबा ऑयल पंप खुदिंगमक थाव थोंगलोलगनी हाइना मणिपुर पेट्रोलियम डीलर फ्रेटर्निटी ना थादोरकपा चेरोल अमना खंगलकले चेरोल असिना मखा तारदुना इम्फाल ईस्ट के कोइरंगई लंबीदा लेबा कईकोलगे इबुदौ पाखंगबा फिलिंग स्टेशन असिदा हैंड ग्रेनेड अमा थमजिलंबगा लोइनना किहन खंगनबा वाफम कया अमा यावबा सेल की डिमांड तौरकपा असिना मरम ओइरगा था असिगे तांग 13 दगे मणिपुर लेबा ऑयल पंप खुदिंगमक थोंग लोनसिनबा हाइबा वारेप असि लौखिबने लमदमसना लेरिबा पेट्रोल डीलर सिंगना हानदगी हौना थेंगनदुना लाकपा किहन खंगनबगे थौदोक सिंग असिना मखा ताना तौबिगनु हाइदुना ममांगदा क्यारक हन्ना फोंगदोखिबसु लेख्रबने लोइनना मखा ताना सिगुंबा किहन खंगनबगे थबक सिंग लेपा लेतना चथरकपा तारगदे मतम कक्तना पेट्रोल पंप थिंगबगी थबक असे चथरकपसु याय हाइना फ्रेटर्निटी ना थादोरकपा चेरोल असिना फोंगदोरकले Western Southeast Asia we see the pokpa mapung oina Manipur da pokpa aikhoigi miyam asi RPF na yeknaba oina lode haina lona thinkraba lalholuf Revolutionary People's Front RPF na thadorakpa cherol amada phongdorakle cherol sina makha tarduna kanagumba iraicha kharana yeknaba Indiana thakliba kanglofuruf nungshinadanaba namtha kilang asida Turabasु नोंगमदि सोइदना वाखल तारक्तुना येक्नबा इंडियाबु ताथिरखिने अमदे मित्तगी मपी ताबा मखै कप्तुना लंगजरुबा मराल सिंह कोकनबा होनरखिगनी हाइना सुखले अदुबो इंडियादि ऐखोइगे अमत ngairaba येक्नबने ऐखोइ असे इंडियाना असुकि मतेक ताथिना खनबगलोना मणिपुर की मियाम असे मालेम असदगी मुतखिगनी हाइना खनबगलोना इंडियाना मणिपुर हेक लौसिन खिबदगे ngasi फाउबा फत्रबा खुजिल थौरांग कया सुपाइखले हाइरिबा फत्रबा खुजिल थौरांग असिगी मनुंगदा मणिपुरदा खुंदामिनरिबा कांगलो फुरुप सिंगी मरक्ता फत्रबा सिंग चेप थाजिनबा मदे हातोक नहन्नबा सिंग असिसु अमने लोनना कुकी मैतै नागा नुंसिनहनरिबा अमदे हातना हलिबा असे इंडिया गे फत्रबा खुजिल थौरांग असिनी असिगी माहिनी असुमना मणिपुरदा खुंदारिबा मियाम असे मुकनारबदे मणिपुर अमदे वेसेगे निंगतम इहो असिसु माइथिबा पीबा ngamlagani hainasu India na thajaba thamle amade Kangluf Marshal हाना हलिंगाई तालक असिदा इंडियन आर्मी स्पेशल फोर्स सिंगना इखोगे यावलोय सिंग असिसु तुमना मांगहन्नबा हाइदुना अफबा मखलगी ड्रोन MR10 MR20 टाटा ALS-50 वारमेट थर्मोवेरिक वेपन यावना वोम कया थादरखे हाइरिबा इंडियाना लोइबा सारोय ngaroy kayana अइखोइना मखोइना इंसिंदुना अइखोगी लेफमदा लंदा हलखे अदुबो ngasi फाउबदा अइखोइबु माइथिबा पीबा ngamdre kumja lising amaga chamapan humfutara nepanda PLA hek linkhat khibadage ngasi फाउबदा leiriba lengdraba masung senglaba pandam aside अइखोइबु लोइचलिबा इंडिया बु माइथिबा पीबा मदे
ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯁꯤꯅꯤ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯁꯨ RPF ꯀꯤ ꯅꯤꯡꯇꯝ ꯏꯍꯧꯗꯤ ꯍꯣꯡꯕ ꯂꯩꯇꯦ ꯅꯤꯡꯇꯝꯕ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯡꯇꯝ ꯂꯥꯟ ꯍꯧꯈꯤꯒꯅꯤ ꯍꯥꯏꯔꯤꯕ RPF ꯀꯤ ꯄꯥꯟꯗꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ PLA ꯒꯤ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ WC ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯛꯅꯕ ꯏꯟꯗꯤꯌꯥꯕꯨ ꯃꯥꯌꯣꯛꯃꯤꯟꯅꯔꯤꯕ ꯌꯥꯋꯣꯜꯂꯨꯞꯁꯤꯡ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯡꯒꯠꯃꯤꯟꯅꯕ ꯍꯥꯏꯕ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ NACN-KYA ꯑꯃꯗꯤ ULFA 1 ꯄꯨꯜꯂꯒ ꯂꯥꯜꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯈꯤ ꯑꯃꯗꯤ NACN-KYA ꯒꯤ military operation ama mai pakpa pangthokpa ngamkhibaga loinana ULFA 1 gi operation Vengage mai pakpa pakna changsenke loinana PLA gi su kumja lisingani kunmanga gi September 10 dagi December 10 faubagi operation Langol manifestation hangke Hairiba operation asida yeknabagi mathakta chatakhiba landform singi manungda September gi tang 18 da 33rd AR amadi November 19 da 3rd AR ge Kemta mai pakna landake amadi yeknabagi maikaida asiba asokpa kaya nanghanba ngamkhi adubu ngasi faubada chotharakhiba senglaba PLA gi military operation singasi ikai khangdraba yeknaba Indiana mayoknaba ngamdraga media da lana pauthoknaba honare adubu miyamna tabide amadi mawal lobide loinana operation Langolda sarukyakiba PLA gi marup sing khudingmakpu thagatpa fongdarakli haina cherol asina makha tarakli Wangoi AC Govindagram Maninglai Kaida Leiba Sporting and Petroleum Youth Club SPYC ge Anoba Nona Saba Club Asigi Sanglen Sangakre Tauramaduda Wangoi AC ge MLA Kurai Jam Lokena Athoiba Mitung Larian Jam Maijau Gram Panchayat Administrative Committee ge Chairperson Tongbram Manglembana Tauram Mapu Amade Kodongpokpi Jula Parishad ki Hanagi member Loitongbam Surchandra Amade Larian Jam Maijau Gram Panchayat Ward number 7 gi Ward member Pebam Giftena Akhanaba Mitunglen Singoina Saruk Yake Tauramada Kraizam Loken na haikibada Kendra Asigi Kari Taurami Amadi Kari Thanamni Khanbada Yamna Wai Haujik State Asi Center Dagi Senthang Pangdabana Chaukat Tauramda Chothare Haujiki Oina State Asida Senthang Amata Thadarakte Adubu Matam Ngaiminasi Loinana Araiba Khara Asina Likna Haina Sizinasi State Asi Aduki Matik Fan Laitre Mahakna Makha Tardana Kendra Asida Open Gym Tarataret Sangakre Haike Afaba Sarkar Ama Lairagade Kungang Ase Modern Village Ama Oihannaba Honagani Loinana Kungang Ase gi Lai Haraubung Taba Lambi Ama Numit Marini gi Manungda Pebble Block Taragani Haina Mahakna Makha Take Koi kendra se ler masa si yam leiba phanju leitaba sang mo kan lambi chemi de ne meli de sai bi zum sai ba ai wa khan je khale mase koilas thare chahi ani pha de mam ne sagi likla tar ko hon de koi koilas kan de ko me adu ne ne koi wa woi kendra da thopa mafam de koi peba block thar ga lambi si semtok pa ho ije adu kai no hai matam ai kali ma sakar am tang ai na ala koi gi afa sakar am tang le ga di phan phajan leibo de ai kendra chai ju modern village ngi wa khalon ai ngon mi ne tong na da thabak ai su pame masih mayam jadi tongan mayam adu ai wakal ji leji aduna aina hojik su aina mayam pai matam legi khara legi sidai khoi hujik lamdam sida apik pale masa jing sida ai pe bo thage na khoi na sai ro dam lem bo de su mai khoi leji ba no sura ka su adum khoi pela se adum heta kai sing tunga ga du ga pe bo blok kumba sing lambi thara ga de khoi sahi tara le de su khoi department silna using su hujik ji khoi a kan de iram se bai de pe da tha bo khoi ai ngarang na gi ai kan na khana ba hu ja ne aduna Ningol Club Amadi Humanity Service Foundation Anipullaga Eco Network Manipurna Support Tauduna Federations of Civil Society Organization Folks Kimideng Makada Jawaharlal Nehru Institute of Medical Science Jenims ka kusam naduna Jenims Blood Center da Athobi Ima Singh da Kathok Chaba I Haiba Team da Awareness Camp Blood Donation Camp ama pangtokre Ngasi camp aduga mari leinana
Folks President BM Yai Masahana haikibada nauriba icha oibi sing asina blood donor ama oibiduna thokpirakpa asi thagatningai ne I haiba se akhoi thawaini thawai asina awa ana taraba singda isada yauriba I asina mateng panggadoribane thodang asi pangthokpa haibase khunai gi achangba mi amage tangai fadabani haina fongdokhe 1904 amadi 1930 ga nainda lelam thena ki mathong choba thong kaya da lamdam asi ki thona farabi ima kya na tholokna heu kya ma hauke 1930 ga nainda British amadi ka dawala singa pullaga Manipur da phangchoi ba ching jing jama kala ga loi thabo khrakanda Manipur da na khusing di ba chak tang ma kya ma thokpara ki seleina leina chaba phangda ba chingwan da phangda ba adugna phiram kya da lapra gi Manipur ji ki thona farabi ima kya da na hunor ba naidana tholokna moina heu akan behau kya ma hora kanda moi ki thawai kya ma ko thopi gi adugumba ima sing adugi thangaling jen adubu tungi miron oiba macha masu ai horiba ekhoina tung injana ba makoi gi wakhalon sing adubu ekhoina ikai khumna bu jaboina athobi ima sing da katpa I have a team da Union Group amadi Humanity Service Foundation ga pullaga Federation of Civil Society Organization Folks ki meeting makhada Jennings Blood Center ga khusamna jaduna shugma blood donation ke masikang thokjobane Seba idama koi nauri bai cha singna sumaina koi gi blood donate to bit donor among koi gi se basi ya baba naida koi gi achangba yumbi ma haide tare koi sinji ya baba lambi da sum la piraga sumaina awana seba to gi I have se koi gi thwai ni thwai se koi na awana ta bisinda ai bi cha da yauri I sina aina mateng panggadori se karam mioi da no haiba se awana tarba matani mokoi da mata koi na mateng pangjaba se koi ya phaba koi na ya changba yum ye bagi tangai phadani koi gi haiba chasing se kam na hawar ga su yamna koi pathokpa ba adumba chasing matani koi na chasing thama ji koi anji koi na ka je aduna matung da su koi singba abi Sara tapi kita semua blood donate tahu kita besok sada mampu jadi mampu dia tu blood donate tahu kita banyak sada apa malam sing banyak dia. Hojek sana bagi pa umok luminasi. All India Football Federation na sinduna Tripura na yumbu oiraga chatharakiba tha se taramanga dagi hoduna Group D Kangluf ke League match sing sanaba Manipur gi team haying Imphal thadok lagani Manipur team asina Imphal thadok thungai ngasi lamlong thongkhong artificial turf ground da team gi uniform khusinake uniform khusinabage thoramda Manipur team gi manager oiragadaba All Manipur Football Association ki Secretary L. Joyti Moroina uniform Sanaroi Singh da kusinake loinana yaifa paujel PK Manipur ki team asigi head coach oiriba Kamai Joy Rongmaina fongdokhibada team asina journal da mai paktuna champion oirakpagi thajabalai haike Board of Control for Cricket in India ge domestic tournament oiriba coach Bihar Trophy ge first class played group ke ngasi loikiba match ta Manipur na run chani ga nifu nithoi da Sikkim bo maiti pikre match asida Manipur na inning animak bet pairaga apunba run chamanga ga yangkhai lokhibada Sikkim na apunba inning ta run chahunga nipan lauraga match asi maiti ke Chatharakliba tournament asida Manipur na match mari sanaduna mari mai paglaga mangjil thare BCC aina piba point table da Manipur na match mari sanaraga point kun mari lauba ngamkhre Manipur Arm Wrestling Association ge bideng makhada Bishnupur District Arm Wrestling Association sinduna chatliba tha sigi kundagi horaga kunma thoi fauba anirak suba Bishnupur District Arm Wrestling Championship pangthok lagani haina cherol amada khangalakle district asla leidiba sanaroi singna saru yanana ba su district association na khangalakle
Archery Associations of India gi mideng makhada Telangana na yumbu oiraga Hyderabad Public School da chatliba tha asigi taradagi hoduna chatharakhiba Kuntranithoi suba NTPC Senior National Indian Round amadi Nifumanga suba NTPC Senior Recurve amadi Kunmathoi suba Senior Compound National Championship king asi pangtokhiba Indian Round gi nupi kanglufta Manipur gi Archer Okram Naubina meter yankai gi individual event da bronze medal lobangam kre Arabada Morayu Pauman Pizari. Manipur gi miyam na thengnari ba awaba khangi awaba sing ase kokhan naba hona bana India lenga ki khwaidagi maru oiba thodang ni haina India gi President Draupadi Murmu na phongdokre Aina tingkraba lalhonu forkom amadi NRFM na kaukiba total shutdown amadi general strike na maram oiraga mahausagi punsira chawna kaiba pikre Indian President Draupadi Murmu na IDP Singhu mayumda Hanjun Hangani haibagi chop chaba thazaba piramgadabin haina kokomi gi convener Khuraijam athawna phongdokre Nupi Landing Singh Thoram na lakpada Manipuri Governor Ajay Kumar Valana lamdam masige Imaivel Singh da ikai khumnaba ulagli Ngasi yu ina di ISCOM News na piso Manipuri pau matangas talo sinjuri miyang tabi di punang po amukha na kurunjari.